Yumgi miyoisingna anabagi Sebari Oiba Yaroi Haiba Laingaki athingba laikibadagi Rimsta nurse amasung attendant masing Watpadagi Awaba Oire Manipur Laingaki order amagi matungina Jenims Rims Hospital amadi Laingaki makada salairiba tongan ba COVID Care Center amadi Isolation Center singda layeng bagi thabak chathariba anaba singi Sebari taunaba mayum gi miyoising thamba yararoi masigi daita Hospital Authority na pugadabani haina khangan khibadagi lamfelda lariba Regional Institute of Medical Sciences Rims Hospital da nurse amadi attendant matik sana leitabadagi yamna chauna awaba mayokna ba hore haide Rims Hospital dagi phangba paw amagi matungina de laingaki order singakna chatbadagi hana na basingi imung manunggi miyoisingna Sebari oina leiramba adu hauzik leihandre laingaki order si ngakna bhonabada hauzik Rimsta layengnaba leiriba anaba miyoi amagi damakta attendant ama nurse manga mathok tai hauzik Rimski authority ki maikaidagi patient amadi nurse ahum duty taunaba haibada nurse singi maikaidagi yamna kanna yaningdaba phongdoe tangai fadana anaba amagi attendant ama nurse manga thambiyo natrabadi duty tauba ngamloi haiba wafam phongdoi haide pawasina hai nursing amasung attendant sing na hairiba se achumbane hauzik Rimsta leriba covid narba anaba ama seba toriba haibadi makhong makhut hambiba amade mathi mayung sengdokpa chak inbiba oxygen hongdok hongjin tauba amade atai tangai fadana taudaba yadraba thabak tauba matamda nurse ahum na ngamde maduna tangai fadana nurse amasung attendant singi masing hengataba yaroi dauri haide pawasina hai adubu hauzik Rimsta nurse amasung attendant masing watna leibadagi laingaki order ase ngakna setpada awaba ma oigadore laingaki order amagi matungina anaba singe mayum dagi chak thilakpa yaroi Hospital Authority na pugadabani haibadu magide Rims Hospital gi awaba karisu leite hanadagi su Hospital Authority na anaba singi damakta de chanana bachinjak piduna lakli haide pawasina hai hauzik Rims ki ICU da nurse tara attendant tara pung nipan duty tahunduna ICU da leiriba anaba singi penaba seba tawre nursing amasung attendant singsu makhoigi mathau masak khangna thabak pangthokli haire Imphal East ke mafam kharada miyam ka hena punbadagi covid license sandorokadra haibagi mi paiba leire Imphal East district ke porompat amade irilbung police station na kwanba tongan ba mafam singda miyam punbagi masing hengalakpa amade mana masing yonbagi chang wangkhalakpadagi ka hena mi punpham oirakpadagi covid-19 license makhata na sandorokadra haibagi chauna ki balaire irilbung police station na kwanba Imphal East ke mafam kayada curfew gi athing bamarakta lambi gi mataida mana masing yonbagi thabak aduki matik hengalakle singjamai thong wangmagi sarukta covid-19 gi SOP phong na thugaiduna mana masing yonba miyam omsinduna leibagi thabak chathare masida natana porompat police station na kwanba mafam kayada khulak lerakta phamba dukan sing thong hangduna miyam na omsinduna potsai leibagi thabak chathare masida natana miyoi kayana mayumdagi mapan thoklaga sangu phamba amade chatpagi hainabi kaya amasu leire oiriba phibam masida miyamna section thaurange thabak lokhatabadagi miyoi amana amadagi yamna sandokan balaina ama oiriba covid license ase sandorokadra haibagi akiba leire pause asida praja section kayadagi phongdorokpagi matungina porompat police amade irilbung police ke maikaidagi curfew gi athingba marakta pochai yonbagi thabak chathariba miyam punbagi hainabi leiriba singase control tawbagi thabak chathaba phagane masida natana laikai da leiriba club sangsthana amade organization kayana achauba thodang lawduna miyam da covid-19 ge awareness pibaga loinana pochai yonba amade miyam humna tinbagi hainabi leiriba si tawbidanaba achauba thodang lawduna hotnafam thoi haire thangal kaithelda wakhal tadana leiramba miyoi ama laikanaba ngamdana leikhidre City Police Station ge manung chanba thangal kaithel ge Kalibari da ngasi ayuk pung 8:04 lom taba matamda sahi 30 rom ge leng oigadaba nupa ama wakhal tadan leire haiba pau phangbadagi City Police ki team ama mafam adu da khudakta sangsinduna nupi adu miyoi adu Rims Hospital da laikanana ba pukhatpada leikhidre haire thogdok asigi matangda City Police Station na case ama lakhothibaga loinana laikhidrabagi hakchang post mortem taunabagi damak Jenims ki mokta thamkhre haide
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯨꯄꯥ ꯑꯁꯤ ꯐꯤꯠ 5 ꯏꯟꯆꯤ 2 ꯋꯥꯡꯏ, ꯃꯥꯏ ꯀꯣꯏꯗꯥꯅꯩ, ꯁꯝ ꯃꯨꯔꯒ ꯇꯦꯜꯂꯤ, ꯀꯨꯂꯩ ꯀꯨꯠꯆꯨ ꯑꯣꯏꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯅꯔꯛꯂꯕ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯃꯀ꯭ꯔꯨ ꯊꯣꯡ ꯁꯪꯒꯥꯈ꯭ꯔꯦ꯫ ꯂꯝꯕꯤ ꯊꯣꯡ ꯐꯒꯠꯍꯟꯅꯕ ꯀ꯭ꯔꯣꯔ 5,000ꯒꯤ ꯁꯦꯡꯁꯟ ꯇꯧꯔꯦ꯫ ꯒꯥꯗꯀꯥꯔꯤ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯗ ꯅꯧꯅ ꯁꯥꯒꯠꯂꯤꯕ ꯃꯀ꯭ꯔꯨ ꯊꯣꯡ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛ 4 ngasi ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯣꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯍꯥꯏꯋꯦ ꯅꯤꯇꯤꯟ ꯒꯥꯗꯀꯥꯔꯤꯅ ꯁꯪꯒꯥꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛ 12ꯒꯤꯅ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯈ꯭ꯔꯦ꯫ ngasi ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯁꯪꯒꯥꯈ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 69ꯒ ꯂꯥꯛ 39 ꯆꯪꯅ ꯁꯥꯈꯤꯕ ꯃꯀ꯭ꯔꯨ ꯊꯣꯡ, ꯂꯨꯄꯥ ꯀ꯭ꯔꯣꯔ 969 ꯆꯪꯅ ꯁꯥꯈꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 39 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯗꯕꯜ ꯂꯦꯟ ꯔꯤꯡ ꯔꯣꯗ, ꯂꯨꯄꯥ ꯀ꯭ꯔꯣꯔ 190 ꯆꯪꯅ ꯁꯥꯕ ꯀꯤꯂꯣꯃꯤꯇꯔ 18 ꯁꯥꯡꯕ ꯁꯦꯅꯥꯄꯇꯤ ꯀꯥꯡꯄꯣꯛꯄꯤ ꯀꯧꯕ꯭ꯔꯨ ꯂꯩꯈꯥ ꯁꯦꯛꯁꯟꯒꯤ ꯑꯣꯏꯅ ꯄꯦꯞ ꯁꯣꯜꯖꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 135 ꯆꯪꯅ ꯁꯥꯕ ꯀꯤꯂꯣꯃꯤꯇꯔ 94 ꯁꯥꯡꯕ ꯃꯥꯎꯗꯒꯤ ꯁꯦꯅꯥꯄꯇꯤ ꯁꯦꯛꯁꯟ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯄꯦꯞ ꯁꯣꯜꯖꯔꯁꯤꯡ ꯑꯁꯤꯅꯤ꯫ ngasi ꯁꯪꯒꯥꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 4,194ꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛ 12 ꯑꯃꯁꯨ ꯁꯥꯒꯠꯅꯕ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯥꯗꯀꯥꯔꯤꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2022ꯗ ꯀ꯭ꯔꯣꯔ 5,000 ꯁꯦꯡꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯗꯤꯇꯦꯜ ꯄ꯭ꯔꯣꯖꯦꯛ ꯔꯤꯄꯣꯔꯠ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯗ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯤꯂꯣꯃꯤꯇꯔ 15 ꯁꯥꯡꯕ ꯑꯦꯂꯤꯚꯦꯇꯦꯠ ꯍꯥꯏꯋꯦ ꯁꯦꯝꯒꯠꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 5,000 ꯀꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯒꯤ DPR ꯁꯦꯝꯗꯨꯅ ꯂꯩꯔꯦ꯫ ꯇꯦꯟꯗꯔ ꯊꯥꯗꯣꯛꯀꯗꯕꯗ ꯉꯥꯏꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯈꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯍꯥꯏ BJPꯒꯤ ꯂꯨꯆꯤꯡꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯅꯧ ꯑꯅꯧꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯐꯪꯗꯕ ꯅꯍꯥꯔꯣꯜ ꯀꯌꯥ ꯊꯕꯛ ꯄꯤꯅꯅꯕ ꯍꯣꯠꯅꯔꯤ꯫ ngasi ꯁꯪꯒꯥꯈ꯭ꯔꯤꯕ ꯃꯀ꯭ꯔꯨ ꯊꯣꯡ ꯑꯁꯤ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯐꯒꯠꯍꯟꯕ ꯍꯥꯏꯕꯁꯤ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯇ꯭ꯔꯥꯟꯁ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯅꯕꯁꯨ ꯅꯤꯇꯤꯟ ꯒꯥꯗꯀꯥꯔꯤꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ngasiꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ TS ꯕꯤꯁ꯭ꯋꯥꯖꯤꯠ, ꯑꯥꯎꯇꯔ ꯂꯣꯛ ꯁꯚꯥꯒꯤ MP ꯂꯣꯔꯍꯣ S ꯐꯣꯖꯦ, ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯇꯨꯡꯗ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯠꯇꯨꯅ ngasi ꯁꯪꯒꯥꯈ꯭ꯔꯕ ꯃꯀ꯭ꯔꯨ ꯊꯣꯡꯒꯤ ꯐꯤꯕꯝꯁꯨ ꯌꯦꯡꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫